Lantoksari Science Magazine Nasigi Thauramda Thamzari Microwave Technology Sijinnaraga napi hatokpa Lafoi maku the yaoba bioactive comprises extract tawraga antioxidant amadi antimicrobial oina sijinaba amadi Lomba da yaoriba hidak kanaba machalsing amadi sijinapham haibasigi matangda MSME Technology Centre Imphal da Deputy Director oina leiriba Dr. Sinam Yoirentomba Meetei ga ekoigi mihut Nongthombam Roma ga unaduna wari saba Microwave Technology Sijinnaraga napi hatokpa Lomi sing na mayok nariba khudong sadaba sing manungda lawfam da napi hauzinba siso amani napi hauzinba na pambi gi sathok handhali pambi na leibak leihau dagi fangadaba nutrients sing napi na supthokiduna thariba mahi marungda nutrients marang kaina fanganba gamde maramaduna mahi marung thagadoriba lawfamda napi hauba thingba amadi napi hatokpa tangai fade aikoina hanadagi chanarakba thawong ama oina napi asi mechanical gi thawong natraga chemical sijinaduna hatokpa natraga biological gi oiba thawong sijinaduna control toba sathaduna lakli haiba thawong sing asigi manungda yamna common oina amadi effective oiba thawong ama hairagadi rasayan gi oiba napi hidak herbicides natraga weedicides sijinaduna lawfamdagi napi hatokpa asini adubu rasayan sijinabana mahausa gi akoibagi phibamda chauna singnaba piri napi hanaba rasayan saiba matamda nungsitta tinkhraga air pollution thokali isingda haibadi pat turel amadi pukrina singbada changkhraga water pollution amadi leibak leihau da tinsin khiduna soil pollution thokali napi hidak toina amadi matam sangna sijinnarakpana maram oiraga napi masamakta herbicide resistant oiba napi oiraktuna chemical sijinaragasu napi hatpa ngamlaktabagi phibamda lakpa amadi herbicide na food chain da yausin kiduna biomagnification thoraktuna mioibada hakthenglana chaitheng pirakpa sini maramaduna vaigyanik singna rasayan sijinadana napi hatokparomda hena pukning chingsinnarakli Rasayan sijinadaba thawong khara pallabada steaming tawduna napi hatokpa fumigation tawba flaming mechanical removing haibadi puktatuna manghanba biological control haibadi apikpa jiba panba microbes ki matengna hatokpa panba yai adubu hojikti vaigyanik singna microwave heating technology sijinaduna napi hatokparomda hena changyeng tawnarakli changyeng sing asigi saruk ama oina Melbourne University Australia gi veterinary and agricultural science ta associate professor oiba Graham Brodina microwave energy sijinaraga napi hanaba khulai ama saduna changyeng chathabada yamna chauna mai pakpa ngamle mahakna anti-weed antenna koba project ama hodoktuna chemical suksi sijinadana microwave energy khak sijinaraga napi hanaba project ama paikhatpa hore Maki khulai asi isam chamba oven amada semdok sadoklaga semba puthok pusin tawbada khudong chanaba semi mahakna chithek naiba oven amada magnetron dagi pithorokba microwave energy adu mapalomda thoraknaba millimeter marifutaruk shangba duga nifu humdoi pakpa rectangular wave guide channel ama haptuna horn antenna amada puthoknaba pali haidiba antenna sida oven manungdagi microwave energy adu mapanda thadokhali Antenna sidagi thadorokpa microwave energy na napi adu da onsinba matamda second kharagi manungda napi sing adu dehydrate tawduna khuithahalli thawong asi isingi chang yamna wangba napi singdana hena effective oiba heli maramdi ising yamna yaoba napi dana dielectric constant hena wangba maramna microwave na hena interact tohalli microwave oven dagi pithorokpa heat energy asina maruoina napi gi mawuda target tawi aduga mawugi manung ithang thangba sarukta saba hengat halli masina maram waraga mawu manungda asaba manil onthoraktuna pressure hengatlaktuna mawu adu sekhaire atai conventional heating ga manadaba mawung amada microwave heating device na pambi gi mawugi manung ithang thangba sarukta heat khwaidagi yamna wangkhat halli thawong asigi kanaba kharadang pallabada target specific oi atai atoppa pambi sing paktakna manghan takhande thawong asina napi gi mathak thangba saruk khakta natana napi gi mara amadi maru fawba kanghan mangami akoibagi fivamda ka hena kaiba pide energy yamna darkar oide chemical herbicide sijinabada akoibada residue lehobudugumna lehode masi sijinabana mioiba amadi sanga gi hakchangda sokande
nungsit nungsa amadi nong chubana microwave horn antenna sizinabada akaiba pide. Lafoi maku da yaoba bioactive compounds sing extract tawraga antioxidant amadi antimicrobial oina sizinaba. Lafoi asi mipum khudimukna yamna pamna chanaba chahi supa phangba mineral marang kaina yaoba uhai amani. Lafoi da vitamin B6, vitamin C amadi potassium marang kaina yawi. Sangsatta lafoi amagi arumba asi gram chama kun mangamuk oi. Masida chada humputra mangadi isingi sarukni aduga chada kun mangana mapangi sarukni. Lafoi gi variety kaya marum lay masigi manungda yamna kaman oina chanaba machalsing di scientific name da Musa acuminata, Musa X paradisiaca, Musa sapientum, Musa acuminata X amadi Musa balbisanani. Aikoina lafoi asi mawong kaya marumda chabada sijinnaragasu lafoi gi makubudi hunduktuna manghalli haibadi waste material oina arembada manghalli. Haujikti scientists singna waste dagi wealth onthoknaba research tawburumda mai onsinaraktuna arembada hunduktuna manghalliba lafoi gi makuda yaoba bioactive oiba compound singi maramda thizinbada lafoi gi makuda nutritional value yamna yaoba thengnare. Masigi sumathakka makoida antioxidant amadi antimicrobial properties yamna yawi haiba khangbangamle. Lafoi makugi nutritional value asi variety khenabagi amadi lafoi gi mapung mari farakpagi tangkaki oina khenai. Makuda yaoba lignin gi chang asi lafoi amunbadana hena chang wangna yawi. Protein gi chang asi chada taruktagi mapal gi changda, fiber gi changna chada kundagi kuntra, starch na chada nifu, aduga sugar gi chang asi haizing pharaba amunbada chada kuntra fawba yawna yawi. Lafoi makudagi ethanol sungi lafoi gi makuda makhal makha kayagi machalsing khudamoina phosphorus, iron, calcium, magnesium, sodium, zinc, copper, potassium amadi manganese ki chang wangna yawi haiba changyeng kaya tawbadagi khangbangamle. Masigi sumathakta lafoi makuda essential amino acids makhal mari chang wangna yawba thengnare. Makoi sing adudi leucine, valine, phenylalanine amadi threonine ni. Essential amino acids sing asi aikoi miyobegi haksang da sungbangamde makoi sing asi chinjaktagi fangi. Masida sunatana lafoi makuda antioxidants amadi antimicrobial compounds kayamarum yawi haiba research tawbadagi khangbangamle. Lafoi munbagi makuda gallocatechin secondary compounds kudamoina alkaloids, flavonoids, tannins amadi saponins nasingba antioxidant compound marang kaina yawi. Flavonoid asi yamna mapangal kanba antioxidant amani masina haksangi tisuda amangata thokaliba free radicals ki chang hantahanba ngami. Lafoi maku asangbadagi sungdokpa acetone water amadi ethyl acetate ki extract ta antioxidant property wangna yawi haina researcher kayana report tawri. Antioxidant ki chang asi changchatta asangba mapumari faraba uhaidana hena yawba thengne. Phenolic compounds yamna yaobana antioxidants ki mapangal hengat handuna free radical lokthokpada mateng pangi. Tongan ba researchers singna changyeng tobadagi khangbangamle madudi lafoi makudagi sungtokpa extract dagi fangba tannins asi yamna mapangal kanba antimicrobial compound amani. Lafoi makudagi loba extract ethyl acetate asi bacteria makal kaya marumbu namthabangamagi sakti lei. Atopa researcher kaya amanasu lafoi makudagi loba extract maruoina lafoi species Musa sapientum dagi puthokpa ethanol na tongan ba bacteria taruk namthabangami haina report tawri. Aduga muksu Musa paradisiaca gi makudagi loba methanol extract na hena mapangal kanba antibacterial activity oi. Masina miyoibada toina laina thokanba bacteria E. coli, Pseudomonas aeruginosa, Salmonella typhi amadi Staphylococcus pu namhatpangambagi sakti lei. Amadi yari yakhongi laina thokanba bacteria P. gingivalis pusu namhatpangambi. Maramaduna lafoi maku asi natural antioxidant amadi antimicrobial activities marang kaina yaobanina pharmaceutical industries ta sijinnaba yai. Lafoi makugi charcoal na hanjin fry tawbada sijinnaba asa thaudagi toxic substance lokthopangami haina researchers singna report tawri. Aroibada thamjari
Lomba da yaoriba hidak kanaba machalsing amadi sijinapham haibasigi matangda MSME Technology Centre Imphal da Deputy Director Unelairiba Dr. Sinam Yoirentomba Meetei ga aikoigi mihut Nongthombam Roma ga unaduna warisaba. Masi All India Radio Imphal ki studio da lengsin miriba si Dr. Sinam Yoirentomba Meetei hauzik Deputy Director amoina MSME Technology Centre Imphal da laibiriba sini hanma maktada Dr. Sinam Yoirentomba Meitei bu All India Radio Imphal ki studio da taram nokchari. Tabirba mayam punum puchu taram nokchari. Ngashi khanaga doriba hiram sina Lomba da yaoriba hidaki maruiba magunsing amasung ha ki sijinapham haibasigi matangdani wahogdoina tamogi samlapa biodata matan tentakna thambiyo. Yam phagani samlapna haijarba ai bu pokpi ba magi mingna Sinam Ongbi with Songbi Devi, Babagi Mingna, Sinam Kalachan, Lepamna, Tamoiban Sinam Lekai Degini, Agiloina Bigi Mingna, Sinam Ongbi, Binotalo Tongbam, I Samak, Class 10 Dagi Horaga, 12 Po, CC Higher Secondary, Imphal Labor School Sida Tamjare, the lower Matungda, DM College of Science, Sida Graduation Lusanjay, Sigi Matungda, Manipur University, da Master Tamjare, Sigi Matungda Muk. Makatarakpa research PhD work say was a high university Manipur University Lusanjagi. Manipur University da PhD tawjaring matamda collaborative work amagi manungda mayam hena to kanga biraba babai to research center Bombay da lebam pham sida su ai ayamba PhD work ti sida su tawjarubani. Aduga si PhD lojar matungda Indian Institute of Science Bangalore sida makatapa postdoctoral work DBT are oina sei manga ai jike hariba Indian Institute of Science Bangalore sidai makatarak research tawjarakhi ji haijariba silwar matungda energetic pujariba MSME Technology Centre Imphal sida 2017 dagi project coordinator ena changjarakpani and thabak puraba matungda 2021 dagi ai Ministry of MSME gi direct recruitment ki makhada deputy director oina ai thabak bu haujarakibani aduga mathangdana koi tamonga si khana jaga doriba hiram oiriba Lomba da yaoriba hidakana raba machalsing amsung ma ki sijinapham haibasigi matangda hogdokpoina Lomba hairibasi karamba makhalgi pambino aduga masi Manipur samasta karamba hiramda sijinarakpage haibasigi matangda khardang thambiyo yam phagani je hairiba Lomba si scientifically koina El Solzia communist haina khangnei hairiba pambi simak koina lami si kopa koina samlapna hairagana min family koi nungsi dak and then koi mayang ton leire tulsi leire maintong na sam na saigi min family kana khangnariba sigumba lami si hairba family sida chanba then magi awang bana put ani makhai bu ka wangba andungma pambi singni hairiba pambi si Manipur da natana thangnabat lamsing hajarabada Myanmar and then Sumatra Central and Eastern Himalaya Masiki Nepal ki saruk yaungna then Sikkim yaungna then sida natana ngasai Odisha Arunachal Pradesh siga loinana ngasai India ki Northeast ki atoppa state sing su adum phangba pambi mani mayam su adum thoidok hendona khangna re adum masiki hariba Lomba hariba pambi si mana da ki horaga magi inflorescence koi chamcham na hajar bana laigi charong hajar tar mai hariba magi pambi ki saruk sing si koina maroi mapang da injangi manam pinaba or mahau kre hengalana ba main sinaba sida natana sai magi hidak lang thakki oina su dum sijinaba pambi singni samnamna panjarobada sai koi lahau leibu kanda then cholera na naba then skin ki disease sing dysentery na singba then hepatitis sida bokta dum sinabagi mayam adum hainaba leidi aduga mathangda lakchaning basina khoigi Lomba da yaoriba khoigi hidak kanaba magunsing se masinataba Lomba da tunganba top pa haiba tare masida kari thoidokpa haidi mongondagi phangba yaba machalsing haiba tare masi kari yawi tasengni yengagadi Lomba sing saigi magi manam chenba pamising manungda yamna maruiba pamising ama dum oidoini maina koina manam sidagi ong chingjanjaraga aduki yaoriba manam si karina no cheliba manam si karina no hairagadi mongonda essential oil koba thau gi oba saruk ama am chaungna yauri hairiba thau simak sinasuni saigi koina magi magun hengalandoriba sai koina pophamgi karbarda chatharamba posak ama oramadagi jati ki thakta natraga anta jati ki thakta market pokda koi capture to pangambagi magi potential koina puthor kadur bisi magi jeki hariba kanosidagi Lomba sidagi monda yauriba marang kaini yauriba thau chi ontho matungdani adum hoi Lomba magi tongan manamam leiri ado koi aina pujariba koi MSME Technology Centre Imphal da koina magi thau chi sungdokchar matungda monda chelebu manam si kari oirabno ne
yengzaba kanda koina phangibasi ngasai koi lemony smell chenba sai citral ko ba component ama leiri adu hairiba citral ko ba component si chang yam wangna chamada marpudagina marpudara phau adum usiki hairiba citral hairiba component si hairiba lom si da marang kaine yauri aduga hairiba lomba haiba pambi sidagi thau je sungbagi method sina masina kari kari lei aduga koi international market ta hairiba thau sigi magi value haiba tare masise kayamuk leibagi haibda su thambi ampagani thau sungbasi sai koi aromatic crops singdagi thau sungbagi tonganba method mayamam legre hairiba singdudang sai koi chamcham naga sinaba yaba onatraga koina line phangba source ama sinarga hairaga ding sai sing khaktang sijinaraga su magi thau si marang kaina dum sungdokpa yari sai sing sijinaraga sungbasi da makhan ahum tongna mung khaidokpa yari samlamna haijarabada hydro distillation hairiba method sida nang sai ge koi pambi gi saruk sing siga punna phula matungda mongondagi mayam chu hena to dona khangna bire dum koi sing sawhalla matungda di mai manin olaka dong lere mai tawna sing gi saruk to na manin ola ani then pambi ju de yauriba manam gi saruk to su manin oina thola matungda hairiba manin do mu sai gi condenser na aingba jaga khak oiba hairiba condenser sida pass to matungda di sing gi manin do na sing ola ani dogang sai gi manam gi manin do na mai thau gi keno si olaka do ribani an mai tawna sinang sai hydro distillation haiba ma lere adugi ama nang sai gi hydro steam distillation haiba na sida na tawdoisina sai mamang da isinga pambi duga pulap phutkhibado adu natabida sai magi makha da ising chawlakani sing chawriba patra dugi mathakta jaliguma ma hapiraga jike hariba jali sigi mathakta jike koina sungadoriba pambi sing do thammaga amagi mamang da tawgidmai chamana na ising makha da gi sokolaibi sing do na pambi du da puraga pambi du da yauriba magi manam sing du saba manin do na puraga laaga denga sai gi condenser pa do lakku da ding sai mamang gi du ga chamana kre method chimong lere aduga khara mu advance oibadana steam distillation na sagi hariba pambi sing sida steam si tonganba jaga amadagi boiler ko mpham amdagi steam si generator matungda pambi gi saruk sing sida phohalaga mongonda yauriba manamgi saruk tong sai koina sungdo matungda essential oil harakadone hariba potsi lokthokpagi thabak thoram che dum chathabu yai hariba ohum si manungda sai koina chathajariba dum ikongkomna chathabu yari sina hydro distillation na sai singa pulap phutlaga sunghibedo adumaki method simagni sinajagipse sai lepta sinabagi nang sai koi samsamna scientific oina haijarabada clevenger apparatus na ama leiri simai tawna hariba clevenger apparatus ki amagi mechanism si hydro distillation na panjagiba method sida based tawbuni simai tawna lomada yauriba thau se dum koi pongkomna irai laina dum sungdokpa yai ado sungdo matungda ngasai gi koina thau ole matungda ding ngasai gi magi thau du da kari yauri hai bisong koi makata na mung check to bu yare maroi nang sai gi sigi manam chen ba pami sing se koi magi chemical composition analyze to gara gadi GCMS na gas chromatography and mass spectrometer na kulai ma leidi kulai sigi mateng na mongonda thaujiki hairiba thau sida yauri ba component sing si kana yauri karamba component sing na measurable component oiri ka habje koi dum idai lai na putok yari mai to na koina hydro distillation sizinajaraga sungjariba thausi joki mayamna sizinajariba GCMS ko ba kulai sizinajara matungda mongonda yauriba measurable component si jamang ju panjagiba citral ko ba component si ma si saigi chang yam wang na yauri mai to no jiki koina lomba sigi masagi magi chamada 80% sai achotpada or natraga akangbuda 90% boktu yauri jiki citral ki content se mai to na hariba citral si international market ta hairagadi jiki oiba current market price hairagadi lising ohum chani saibo dum leidi mai to na koina lombagi local market mapundal pa tara degina kunbho pidana o natraga mapun khrai yon bada koina nomagi chama phange natraga yama da changma phange na chathanani me karbar du juke hariba mongonda marang kaini yauriba citral sida tawhana onthoe mongonda ge component se mung tongan amung thugaiba yari mai tawna si juki fractionation hariba process mung chathar matung dadi mongonda marang kaini yauriba citral se ko mung lokthokpa yare juki hariba citral sigi maman si sai hoi mahi oiraga su ngai gi koi sigi essential oil gi onadi leiba yon bagi karbar se koi weight lom doina chani mai tawna per kg da sing ahum dagina mari phawa dum piri aduga mathang da lakchaning basina koi gi hariba sungdokli ba lomba dagi lauriba thau se masigi sijinapham haiba tare kari hiram da sijinavi yai mai tawna ngai gi lomda yauriba citral ga je khaido matung dadi tongan ba
hiramda dum sinna biyare sana takno bagi tongan polam posak mayam sem da sinna biyare then koi aki amogi cosmetic item mayam sem da sinna biyare and then beverages sem da su mayam sinna biyare main tongna then sidagi hendu oga pharmaceutical company daga su mayam sinari jike koina citral hariba component si koi vitamin A mayam sena to dong hen na khangbire hariba vitamin A se sungba changba dungba precursor masu yam chawna oi main tongna sigi kanaba mayam se leitanabu saigi international market ta di mayamna yamna pamna mayamna tanadana leiba adumba posak ama oide aduga koi manipur sida hojik lairiba sidi lomba haibasi yungi oina koi maroi mapang amo oina sijinawa adugumba posak moina dum lairibani aduna hairiba chumnagi koi gi inkolda thanabasi nataba commercial scale da masi karamna pushilakpa yagadagi haibadu makata na thambiu hoi matang chana maram chabu question hambi nup tai tagat pongdok chari paipok taktigi mayamam leire mamang da choi panjagare mayamam kanaba mayamama sinnabi yaina adu ha tawbudabu koi hariba potu koina jati gi oiba or natraga anta jati gi oiba market koi capture tawge haragadi koi hujimak leiriba film sida koi ready leira bra haradi tasing haragadi laitri haibida haiman mathok loi karigino haragadi hujik leiriba magi thabagi mong haijaraga su je koi phaidom da or natraga phaidom gi nakanda churi da thabagi film da jathadana leiba dumba pambi ne habida mayam so dum yabini che dum thamjage duna je koina khanajari bisidi koi jati ge bo natraga anta jati ge bo market changjan ge haragadi sai magi kano si pari rom da thara matung da sida sung sai koi hoi kana dore hanang sai mayam loin paktak na tha se ai kesu thamjaroi ina mayam da appeal tawjaningi di sai koi hanadi ge huna thadana leiriba manipur ge ne yengjarabadang sai koi chuchampur area dum thari then chandel area dum hongnari ukhul daga so dum phangi koi beli ge sorok so dum phangi ba koi patches oina phangi ba lam macha da thari ba singdo adu dum khaga chawthok na halaga dudagi ding sai koina marung ma paina sanab dudagi hendoga thau songmorom sida changjalaga systematic oina thaba ma hana koi paikhat ta ba yaroi adu hari to paikhala matung da sai thau sungba bu oiro thau sung matung da sai panjagi ba central magi major component or ba central khaidor pa bu oiro hari me am che dum koi mai pak na changjalak pa yahabagi kudong chabi yam chawna leidi aduga mathangda lakchaning basina koigi manipur da fangliba lomba gi makhalsiga bharat ki atoppa tungan ba state sing da hoba hai batare sugumba lomba siga kari khenabu ubiba fangi manipur gi lomba sigi top magun su leibra hoi ampagade asai koi manipur da natana northeast ki saruk sing indobama biodiversity hotspot mafam sida chanmana maram oraga koi gi lamdam sigi lehau gi top ngasai agroclimatic condition mayamam leiri amaina sina maram oraga ngasai gi mamang da panjagri bang sai central content 80 yawi onatraga 90 yawi kaina panjagi bito hairiba simak atopa mafam da thabada yogani haibasi kaya thajate aduna dum koi saigi sina dum magi lejeriba lebak lehaugi lejeriba singnum sitki top magun sing sina mongonda yaoriba component sing su adum marang kaine yawbugi kanu sima dum koi thengnaje sima I thamjage asagi koi manipur da koi lomba khakta natana tongan ba koi gi hidak kanaba pambi sing aduga manam nuksiba pambi kaya marum su fanglibani aduna lomba khakta natana tongan ba sikma pambi sing sida makhata na annau na hogalakli ba research scholar sing na thizen bagi mathau tai habasigi matang da kharadang thambiu ampagani pai pok tak taki mayam na chana dana leiba pambi masodum oidi tawbudabu knowledge gap leiba onatraga magi processing tawgi technological gap leiba adu mayam do leibuna maram oraga magi chapchaba kanaba loba ngamdadana leiriba mayam si sai koi hogat piraiba research mai onjan beriba singda ina thamjingba wafamdi lombada natana tongan ba pambi mayam amga su leiri mai tongna leiri mayam do koi gi karamba mongda changjalagadi sai koina under utilize oina leiriba crop sing si magi value do koi kamai tongna explore to ba yagadage si changjan bagi scope yam chawna leiri haipsi mai mayam da thamjage aigi geographical area picture aga su sidagi psu pikna sidagi tholeiba potoksing leiriba phangiba potoksing sigi magi tonganba top magun ama leitaba nati tawbudabu ngasai koina leiriba ipai puak taktagi leiriba mauksana pibi reiba adumba kudol potsing si koina magi chapchaba kanaba ma lobang ngamabra haibide koi ausu phawdang chapchana chama lobang ngamdri haibisima adum haimam da thokloi haijage hairiba singsi ngasai koina knowledge gap khral leibuna oini si so adum ai simso adum haijage toina panariba
thaba ingkhang phangdabagi samasya yam chauna leri sibokta dum kon bangambagi kudong chaba mayam leitaba nati tabudabu hairiba pot mayam da koina karma mongda sinani adagidi kari karamba process tawragadi onatraga kari karamba science and technology intervention yauragadi leijariba potoksing tu sinajaraga sage sinpham ama sage sentok lambi ma kamaina sembai yagadagi haibidugi knowledge gap tuma simsu dum leirene dum ei thamjake asumain to nang sagi lombagi maramda khana jaribsina example am oraga matung tarakpada mangda tadana leriba resources mayamam si ngasai karma mongda sinaragadi magi kanaba do koina to the maximum lobu yagadagi haibisi koi dum research tawnabagi rum yam chaungna leiri haibisi ma thamjage sida mayamna yam toina thengnariba khudong chadaba hairagadi kitang awang ba thaki research sangjang gi haibada natraga hojik mamang da koina panjagriba lomba da yaoriba magi component sing do khangge kana koina honarap kanda magi hojik mamang da makta panjagri khulai mag GCMS hariba khulai sing sida sijinnaraga analyze tawbagi khudong chaba phangdabagi awaba yam chaungna mayuk ne hariba khudong chadaba sisu hojiki leijariba koi ai samana pujariba MSME Technology Centre Imphal hariba upasimakta da GCMS sigi khudong chabasu athubada laagani sida natabida ngasai koina mamangda panjagiba magi tongan ba value added product thawdu da yauriba tongan ba pamisingdagi sunga matungda mongonda yauriba mayamna pamnariba mayamna tanariba component sing do tugaibada changadoba dum khusukulai sing su jiki leijariba MSME Technology Centre Imphal sida athubada laani haibisim su ai thamjage hariba testing gi bo oiro product value added product sembada bu oiro aduda changadoba mayamna mayok naramba khudong chado mayam tu khara makhaidi kon bang ngamagani haibisim su ai mayam famda thamjage Aroivada Dr. Sinam Yoirentomba Meetei Houzik Deputy Director Moina MSME Technology Centre Imphal da lebiriba tamobu hanhana thagachari. Thagachari. Lomba da yaoriba hidak kanaba machalsing amadi sijinapham haibasigi matangda MSME Technology Centre Imphal da Deputy Director Uneleriba Dr. Sinam Yoirentomba Meetei ga aikoigi mihut Nongthombam Roma ga unaduna wari saba sita hanjakiba loinana ngasigi oinadi Science Magazine lanthok-saba matang asida loizare mathang leibak pokpa numit ki pungpham asimakta da amuk fangbigani Science Magazine